Kuki militantsing na nongmay kapsilakre. Pawasi ngasi nungthil fongkiba Kanglaypaki mayra pawsedagi lawkhatsabane. Ngarang numidang nongyay matung pung 12 minute kontra rom taba matamda. Imphal West ki Lamsang Police Station gi manungsan na Kangchup singkhong da Kuki militantsing na thangnan laydiba singthaktagi nongmay round kaya marum kaptharakre aire. Nongmay kaptharakpa da khulngagliba khunjasing na handuna minute kunlom nongmay kapkhe. Khulngakpa khunjasing gi waina sogapan amata yawkhiba leite. Nongmay kapna bagi pau phangbadagi khudakta State Security Force thomjilaktuna ngak sen bagi thabak sathabaga loinana Kuki militantsing gi khongul libagi thabak su sathaki aire. Kuki dagi lauraga yolamba lupa lak anirom gi yongsak phagatkhre. Pawasi ngasi nungthil fongkhiba Kanglaypaki mayra pause dagi lawkhatsabane. Ningthaukhom kaithelda mana masing yonbi kharana Kuki dagi lauraga yongsak yole haibagi pau phangbadagi mafam adugi mayra paibisingna drive chathaba matamda Yongsak yolambi nupi kunlom phagat pangamle aire. Drive aduda chauba thodang laukhiba mayra paibigi luchingbe RK Tombisna Devi na phongdokhibada. Kuki singa changthok changsin tawraga potsai lauraga yole haibagi pawasi phangbadagi drive asi sathakibane. Yongsak yolambi miyoi kunadu nongmagi sara tanjaba ngakta oibana. Wakhal taminaraba matungda makhoidagi phagalaba yongsak sing adu masa masada amuk khusinakre aire. Mahangna makha na phongdokhibade Aikoigi yeknaba oiriba Kuki singda fan kanaba made makoigi fibam phaganaba nakoinana mateng pangbagi thabak asi tawgumsi haibasi hanasu khangankhrebane. Maduna matungda mugana satharakpa tarabade maduda thorakpa phaphatagi daita masa masana pujagadabani haibagi section wasu thamkhre aire.